Hi Taubi, this is Prakash Tapa. Please, YouTube channel subscribe to Viramo. Punsi se nong thang ni nong thang siraga loiro ba mapok ni. Oi bema. Hai ning ba hai jasanu khallunu. He oi bema. Ngang ngang jasanu khallunu nasak fajai haina napal tauduna ifamdagi nungsina thairagera nasak fajai haina napal tauduna ifamdagi nungsina thairagera nangbu kari khalibage aigi thamoina khangningle oi bema lamlan bani khallabara aibu oi bema lamlan bani khallabara aibu no love you more than my life oi bema. Thank you.